Thoubal District Police na houkhiba pung kunmari asida Thoubal gi tongan Mapham da drive chathabada Yungang Amasung Yungou litre Kayamarum fagatpa ngamkhre hairi. Ramasagi matang da ngasi nungtil SP Thoubal Office Complex sa pangtokpa pau gi mifam amada fagatlaba palamsing ado paumi singi mamang na puthokhi. Maduga iroi na police na fagatlaba Yungang Amasung DIC liquor sing ado Thoubal khunau da leiba Municipal Council ge dumping site da lekai gi maira paibi amade excise Thoubal official sing yauna thugairaga mangankhe. Paugi mifam aduda Thoubal District Police ke Additional SP Law and Order Insurance na hai Thoubal gi mafam kharada yu pak sana yole haibagi akakna ba pau fongbadage Thoubal District Police na drive chathake maduda Indian manufacturing foreign liquor beer amade GIC liquor kayamarum fagatpa ngumkhe fagatlaba palam sing adude 500 ml ke Kingfisher ke beer can chaniga nimfu 375 ml gi oiba steering reserve B7 bottle marifutara tarok 750 ml ge bottle kuntraga tarok 750 ml ge iconic white ke bottle kuntraga tarok 375 ml ge all monk bottle nifuga nipan 750 ml ge bottle kunpade 750 ml ge McDowell number 1 ge bottle taraga nithoi amade 500 ml ge DIC liquor ge bottle chahunga sumna tare ne asigumba drive ase makha tana tongan mafam da chathaki kane miyam na su lona yadaba mong da yu yon bagi thabak asi tobi kano police na chatharakliba drive asida miyam mateng pangbiyo haina suras na makha tana apel tawkhe masi tang dawari gi kunmari Thoubal ki mapung kayada yu yon bagi paw pangda apagi Thoubal District Police na apagi SP Thoubal Saribom chagi supervision gi makha da mafam da rate tawdana apagi yu yon ba mayam ibu humma tawraga apagi IMFL amadi DIC liquor mayam sis to bungamme apagi dispose tawna apagi mapun chaba apagi mai ben hoi lagi apagi excise ki authorities tawminaraga apagi dispose tawna process kana tawjari yu na piri ba society da awabase mayam loina khangbil duni aduna apagi Thoubal society ki appeal tawjari mayam da yon ki thabak se lepiu sigi commercialization se lepiu amadi sina puri ba society da puri ba problem mayam je apoi punna thingam